ꯑꯍꯥꯟꯕꯗ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯏꯟꯗꯤꯌꯥꯒꯤ ꯑꯍꯨꯝꯁꯨꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯇꯥꯔꯛꯈ꯭ꯔꯕ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯒꯚꯔꯅꯔꯅ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ꯫ ꯇꯣꯉꯥꯟꯕ ꯂꯥꯂꯣꯡꯂꯨꯞꯁꯤꯡꯅ ꯆꯠꯊꯈꯤꯕ ꯁꯠꯗꯥꯎꯟꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯈ꯭ꯔꯦ꯫ ꯑꯃꯗꯤ ꯏꯛꯂꯥꯚꯌꯥ ꯃꯣꯗꯦꯜ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯁ꯭ꯀꯨꯜꯒꯤ ꯊꯥ 8ꯀꯤ ꯁꯦꯟꯐꯝ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯕꯗꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯦ꯫ ꯈꯨꯔꯨꯝꯖꯔꯦ꯫ ISTV ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯦ꯫ ꯍꯧꯖꯤꯛ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯕꯨ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯤ ꯍꯥꯏꯅ ꯃꯦꯗꯤꯌꯥ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡꯏꯟꯅ ꯉꯁꯤ ꯒꯚꯔꯅꯔ ꯗꯣꯛꯇꯔ ꯅꯥꯖꯃꯥ ꯍꯦꯞꯇꯨꯂꯥꯅ ꯔꯥꯖ ꯚꯕꯟꯗ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯕꯨ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯔꯥꯖ ꯚꯕꯟꯒꯤ ꯍꯣꯜꯗ ꯒꯚꯔꯅꯔꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯂꯦꯡꯌꯥꯟ ꯐꯤ ꯈꯨꯗꯣꯜ ꯇꯝꯕꯒ ꯂꯣꯏꯅꯅ ꯀꯦꯛ ꯑꯃꯁꯨ ꯀꯛꯇꯨꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯒꯚꯔꯅꯔꯅ ꯃꯅꯤꯄꯨꯔꯒꯤ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯑꯀꯣꯏꯕꯗ ꯐꯣꯔꯦꯟ ꯀꯝꯄꯅꯤ ꯑꯃꯅ ꯁꯣꯂꯔ ꯂꯦꯝꯞꯀꯤ ꯄ꯭ꯔꯣꯖꯦꯛट ꯑꯃ ꯄꯥꯏꯈꯠꯅꯅꯕ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯃ ꯂꯥꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯉꯔꯥꯡ ꯔꯥꯖ ꯚꯕꯟꯗ ꯐꯝꯃꯤꯟꯅꯗꯨꯅ ꯈꯟꯅ ꯅꯩꯅꯈꯤ꯫ ꯒꯚꯔꯅꯔꯅ ꯃꯅꯤꯄꯨꯔꯗ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯝ ꯀꯣꯏꯕꯁꯤꯡ ꯍꯦꯟꯅ ꯂꯥꯛꯅꯅꯕ ꯒꯨꯋꯥꯍꯥꯇꯤ ꯑꯃꯗꯤ ꯀꯜꯀꯇꯥꯗꯒꯤ ꯚꯥꯔꯠꯀꯤ ꯋꯥꯡꯃꯗ ꯄꯥꯏꯈꯤꯒꯗꯕ ꯐ꯭ꯂꯥꯏꯠ ꯈꯔꯗꯤ ꯏꯝꯐꯥꯜꯗ ꯍꯥꯟꯅ ꯇꯥꯔꯝꯂꯒ ꯄꯥꯏꯈꯤꯕ ꯑꯣꯏꯔꯒꯗꯤ ꯁꯣꯏꯗꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯐꯣꯔꯦꯟ ꯇꯨꯔꯤꯁꯠ ꯂꯥꯛꯅꯕꯒꯤ ꯂꯝꯕꯤ ꯑꯣꯏꯒꯅꯤ꯫ ꯃꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯅꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯈꯪꯍꯟꯈꯤ꯫ Unless they come with a proper project, how much land they need, how much time they will need, so let them come back with that. But the main thing is, people are coming forward with new ideas over here. I told them to do the entire solar paneling of the Raj Bhavan, but then we will save so much electricity. We can use solar energy for lighting of our roads, so much of power we will save, expenses we will save. So, and we have got sun, we can always save energy, and we can also use small windmill. So wherever we can use the nature is being very kind to us. We have got the best of the biodiversity. So it will be something very useful. Chief Minister N. Birena mahakpu afaba Chief Minister gi manungda amani haiduna puning thogat pirakpa nungaiba fawe Manipur miyam gi yaifagadaba thabak paikhatpa haibasi mahakki ahanba pandamne matam pumnamakta miyam ga chatminagani Manipur University gi hauzik oirakliba phibamasi sarkar asina warushin puraknaba kanna hotnari warushin puraknaba honaringaida courta amuk case taunaraklabadi sarkar asina karisu tawba ngamloi masi thoktanaba handakta nauna University gi hablakhiba administrator da wari sanaduna lushinanaba khangankre University ki phaduna thamliba oza amadi mairoi sing thadoknanabasu sarkar asina hotnari amoromda ngara University gi professor ama masagi anaba amagi layengnanaba hospital tamna jail dagi purakpa matamda Manipur police na handcuff chanduna puraki hariba adugi matangda kupni yengchile mathau tarabadi maduda duty tawramba official singi mathakta thabak paikhatnanabasu honagani haike case laikrabanina aikhoina leitena hanba matamda hojiki complainant duna mu court salagadi pura hang togudaba aduna complainant dum kam wari fazana sabam darkar lena and the government is ready to extend they are not our enemy we want to release them as hard as possible but we should avoid the law of the land that is the things and one more things I want to clarify some information I have been informed that the one professor were handcuffed when he was taken to the hospital. That part is very unfortunate. Home Department was not informed, and I have asked the concern to initiate disciplinary action if that kind of things taken place. India Today na chathakiba survey da Manipur gi Chief Minister N. Biren na India pumbagi ahum suba khwaidagi phaba Chief Minister aduga NDA na panba state singi oina khwaidagi phaba ahanba Chief Minister oirakpada ya school kendra gi MLA Thokjom Saitabarta amadi BJP ya school mandal na nungaiba phongdokle Manipur bu India na lokshin kiba numit October 15 numit asibu korkom yauna tongan ba lalolup kaya na amamba numit haina lauthoktuna
State sinba thungna chatkiba ahing nongyai ngasi numidang wairam pung taruk fawba total shutdown na mahusagi punsida zauna kaiba pikre. Total shutdown manungda khwairaman kaitel yauna thangal kaitel pauna kaitel amadi BT road ki dukan sing thong hangna khide pop hambagi chang yamna nemkhe. Lambida hanagumna passenger gari amadi lanai gari sing chena khide mi chatpagi chang nemkhe. Mai loisang sing thong hangna khide sarkar gi loisang ayamba hanaga chawna khenaba ukhe. Oil pump amadi bank thonglo na khe pamdaba thokdok thoktanaba police na akanba maungda ngak chenbagi thabak lokhat khe. General strike asina maram oiraga Bisnupur district ki Moirang Kaitel Ningthau Khong Kwaktana Chingba Kaitel sing kana khide passenger puba gari sing chena khide district police na pamdaba thokdok thoktanaba akanba section tharang lokhat khe. Jiribam dasu general strike asigi mami chaungna takhe general strike asina maram oiduna Jiribam dagi Imphal amade Silchar chenba gari sing chena khidre Jiribam da leiba Kaitel sing kana khidre dukan sing thonglo na khe Jiribam da leiriba office amade school sing kabagi chang hanthakhe. Chathariba total shutdown general strike namaram oiduna Bisnupur district ki manungda leiba Kaitel sing hanagumna thong hangna khide lambida mi chatpagi chang nemkhe lanai gari khara natana passenger gari sing hanagumna chena khide. Amaromda Chathariba total shutdown general strike namaram oiduna Thobal district su mahusagi punsida chawna kaiba pikre lambida lanai gari khara natana passenger gari sing chen khide school college amadi oil pump sing thong hangna khide sarkar gi amadi lanai loisang ayamba thonglo na khe Kaitel sing thong hangna khide amaromda mafam kayada pamdaba thokdok sing thoktanaba district police na ngak senbagi thabak chathakhe. Manipur University ki phajinduna leiriba mahiroi amadi oza sing thadoknabagi matangda ngasi administrator general singgi office da professor Jugindro Mushu Muta amasung Mushagi Musinga punna phaminaduna khanakre wari sanabadu da professor Jugindro na magna police da complaint tawduna thangat khiba FIR adu handoknaba marilainaba DGP SP amasung OC da che tharage tawbatabu custody da leiriba singna thoraklaba matungda mahaki mathakta ain gi oiba thabak amata laukhaloi haibagi yanaba amatangdi leiningi haiba wafam pukatke oiragliba phibam masiga mari leinana Mushu Muta amasung Mushagi mifam ama numidang pung taruk khara helakpa aduwaida pangthoktuna khanake professor Jugindro na thamlakliba condition asigi matangda custody da leiriba oza singi mapukningi wa kari leibage haibadu khangdoknaba jail da oza sing unaba chatkre hari. Amaromda administrator general singna chief minister Nongthomam Biren gasu ngasi nungthil unaduna university asigi issue asi athuba matamda lushinanaba khanakre hari. Ministry of Tribal Affairs tagi chada chama grant piduna Manipur gi scheduled tribes singi damak Tamenglong More amadi Gamnom Sapar Mainada leiba Eklavaya Model Residential School gi tha taret ki sanfam state government na thadoktana thambadagi mahiroi singda chauna kaiba pire hari. Manipur Press Club ta pangthokpa paugi mifam amada Thadau Students Association Headquarter gi General Secretary General Michael Lamjathang Haukipna state ki share yaudaba mahiroi singi damak ministry na thadarakpa sanfam state government na phajinduna thambana school sing chalaiba ngamaktabadagi October 13 tagi school sing thingnanabagi wafam lauthokre adubu mahiroi singi yenglaga Thadau Students Association na haijabadagi atingbasi October tha asi fawba komthokle government na October tha fawbagi manungda pitokadaba sanfam sing pitoktrabadi tribal affairs amadi finance department na tawriba amotpa sing miyam khangna lauthoklagani hairi. State government nasu sigumba paisa se civil work gi sunate satra gi ne in the interest of the student makhoi ne sigumba se divert to bigunu center gi laibado timely makhoi na dispatch or disburse to bangam dragadi akhoi na last option da li se central ministry na direct masa gi school gi account se da hapiro. This does not involve any state gi share karem ta leitra banina direct center gi paisa lawo phau makhoi na disburse to bangam dragadi akhoi wa khre satra sing su ware chahi khuding da makhoi lairik ta kadoba oza sing do secretary da paisa tanba chatpa gi do moi gi thabak nate. Acute Critical Care Course ki matangda Jennings ki Department of Surgery da ngasi paugi mifama pangthokre paugi mifama du da course asigi convener su oiriba Dr. Anjitendra AIMS ki surgery gi hanagi head oiramba haujikna Joypur gi Mahatma Gandhi University ki Vice Chancellor oiriba Dr. Mahesh C. Mishra UK dagi Professor Mahesh Nirmala amadi Ajay Sharma su sarukiya ke
Dr. N. Jitendrana UK dagi Dr. Manga amadi India gi tongan state dagi Dr. Manga na saruk yaduna pangthokliba acute critical care course asina lamdam asigi Dr. Singda kanaba piragani haike. Dr. Mahesh C. Mishrana tongan state kaya dagi lakpa Dr. Singh amadi foreign doctor kaya ga punduna anaba matau karamna yengani amadi matau karamna anaba masak khangdokadage anaba singbu kari section thorang lakhutkadage haibagi matangda punna khangminaba si afaba khongthangni haike. Course is basically structured to tell them how to organize their thoughts. If somebody is bleeding, we have a little bit more time. So the algorithm, what has been put up for this course, besides we have like trauma life support course, we have cardiac life support course, but how the acute critical care course is relevant for non-critical care doctors, both senior doctors as well as young doctors. So main purpose of this course is towards improving acute care. Nomagi chara tanjaba imungda kidney fail oiba mio yaurakpadagi kokta khut hapnare Chief Minister gi hakchel gi tengbang kat pairabasu layingbada sijinaba yatre hiramas report ama Masagi sahi kuntra rom suraba Imphal West District ki lamsang makha lekai degi thangjam sunin mi gari thogduna chara talam kidney animak fail oirakpadagi hemodialysis tawduna taibang mapuna piba sintha loiba ngaidan hojik mayamda leiri anamatamda dialysis tawbodi private oina taw hojik isa ai advanced hospital da tawriba mas hospital da ahambagi oina lupa lising 3,500 changi aduga marak zum taw kanda tarurak mangarak sukan bo aniga chawala lawe aduga last ki tare suba sima moina commission oina lupa 300 pi 300 da dialysis tawbi aduga amu round amu powerpoint ahambagi oina 3,500 do amu on mana lu chatlaga dum mai taw hojik oiriba suningi imung manungi phibam amadi mahakpu layeng muda imung asina thengnariba awabasing asigi matangda mahakki apokpa thangjam amuna ISTV da phangdrokda manau napa hojik gari thori manau pa jinaju khara mana ju angam bakar poto ade aina ju to thorok de khara poto ade khara puba lakpa ade are ba khara yungi ama jong thokan jin tawraka mai tor layeng jar kon andre hojik lajer bi ngoni ju sunagi point mari khatane point mari ji yolaga ju magi singado bi paisa ji mayamna haina bada sarwam to bai sarwam bo phangde aduna adagi leiba position ji di ma siningam bi sakti leke farakatra haina are reiba manchang yon yondana hona rakbaduna hojik de yum ji de ju kari umba ma laisalatre aduna ngamna bo hojik adum handakti koi set kudong sadadana rimsta pusalaga blood unit ahum kapsare dialysis moi sarkar tarafte ani maga tawjare aduka asa hojik putharaka mu thamjari sel paibasingi imungda nabada fawa awaba mayok nariba layong asi nomagi chara tanjariba imung asida yaurokpada suningi loinabi induna kayagi matik wariba haidasu makhatana phongdorokhi angang lai tamagi phipam ju pijina hoji mo iskundugi koi miss gi jinadi koi emission je bimna je emission khak tawe ibodi emission ju tawde fi ju bi dimne aduga moina haisina sahigi oina ora December tha saide sida loi shitokadaba adugi ngairaga lei kari haidon khang tha khuding ngamdoi mandare magi anabi phibam jina soktel la phojina imung asida Chief Minister gi haksengi tengbangi card pairabasu hemodialysis tawdi rims amasung jenims da phangdabna lanai hospital singda satna tawna maram oiraga card asi sizinabam khangdri hainasu makhatana phongdonarki jiban konsam ko loinana pagdam jariba ningthakhom chanajau mitai ISTV news Manipur da Mission Organic Value Chain Development for North East Region gi makhada Manipur Organic Mission Agency Momana Organic ki lau pathapta thariba mahi marong sing Manipur gi mapanda pamnabagi chang hengalakle mahi marong sing adu mapalam gi company kayana leigadabagi ngaiduna leiri hadi hiram sa report ama
Manipurda Mission Organic Value Chain Development for North East Region ki makhada Manipur Organic Mission Agency Momana Organic ki lau pathapta thariba mahi marong kya mapalam ki company kya na laigadobugi ngaiduna laide hari masigidamak Manipur Sarkar da mapalam ki company kya na Memorandum of Understanding sign taunanaba proposal kya tharakpa laide mission asigi makhada ani suba phase gi oina Manipur ki ching gi mafam singda lam hectare lising ani chamga da yangang thabagi thabak kanna chathari hairiba pothok sing lokpagi matam oirakle hanak sahi gi oina yangang metric ton lising mari puthoknaba pandam thamli Manipur Organic Mission Agency na market taunanabagi damak lambi yalaba matungda auction tauduna mapalam gi company sing aduga farmers sing hakthing nana laigedoriba pot ki mamal lepnaraba matungda laiba yonbagi thabak chathagani lakadoriba sanfam kudimak farmer masada yawangani hari ekoi mapal gi company already masi contact tawre ahan bada Minister of Steel gi auction si chatliba October tha natraga horakpa November tha sida tandirgai mangoi nana ekoi auction si tawraga bulk procurement tawnaba atopa yam chauna karbar to kangbu singna punna lebi hinaba ekoi adu mamur fama tawjari adu da natna mapan gi company da ekoi Tulip Agrotech haidna Gujarat base amana su ekoi contact tawrakpadagi final stage da hojik lei haiba si tawragadi ekoi na handak tholakadu pothok sing si ekoi awaba leitana farmer sing na puthoiba pothok sing si organic oina mapan na thadokpa chaunu mateng ma soidna hoiragani Senapati District ki Purul dasu mission sigi makhada khangatlaba lomi chani humdra mangana yangang kya organic lau pathapta thari mafam aduda moma gi team amana chattuna yengsin ki Manipur gi farmers sing da chahi gi leptana income lakpa ngamlabadi mai pakpa lomi ama haibadu oiba ngamgani masida natana lomi sing amasung industries macha macha tawjariba sing asina mai paklakpa haibasi Manipur da achauba awonba semiton ama purakpada chaunu mateng oigani hectare lising ani chamga da ekoi yang thawa haiduna koina target thambani hauji hectare lising ani chamga si loina cover tawduna ekoi yang ching jam healthy oina ui takadong haiba variety sini curcumin wangba aduna masi tholawa matungda ekoina masi takhairga natra kanghallaga whole dry oina pharmaceutical industry na kayama demand tawriba amadi atop atopa foreign countries mayam amana demand tawriba singsi ekoi pibada natana lamdam sigi samil londa industries masa masa tawjariba yangang haibasidi ekoina kaithen da small market leiba ekoi gi bazar amadi leiba local consumption domestic consumption gi amadi thangnaba state sing da hawba koi yonduna achoba samil otnama farmer sing gi oina purapna bani ekoina hona jaibasi Team Kuntra Saruk Yaraga Thas ki Kulumdagi Horaga November gi Tarik Ani Phauba Tamelong District ki Khongsang da Jathakadaba Ahina Knockout Football Tournament 2018 gi team song ama ngasi Naikalong Dalaiba Rongmei Student Organization Manipur gi office ta Hongnabi matung ina release tawkre Assam Manipur Nagaland yauna awang nongpo ki lamdam da dairiba tongan ba state singda Kundariba Rongmei Jati Singna Saruk Yaduna Jathakadaba football tournament asigi team song release tawbagi thoram aduda Rongmei Student Organization Manipur gi President Maijiana Riamai, Rongmei Naga Council Manipur gi General Secretary Achong Gangmei, Rongmei Literature Society gi President Ranggongning Gangmei na Chingbana Saruk Yake. Oinam Kendra gi Manung Chanba Oinam Municipal Council gi Ward number 8 gi phangpham thokpa beneficiary singi matam kayadagi Phangdana Laglabat National Food Security Act ki Kat Mioi Chatuk Subna Tarukta Yenthokpaga Loinana Cheng Sufangan Krep. Oinam Kendra da Laiba Khabam Ireima Haraubung Community Hall da Pangthokpa Thoram Aduda Oinam Kendra gi MLA su Oiriba Manipur Pollution Control Board ki Chairman El Radha Kishore, District Food Supply Officer Gopendra Sharma Amadi Consumer Affairs Food and Public Distribution Officer S.I. Singazit su Saruk Yake. MLA Radha Kishore Rajniti Tawbada Isai Sagi Apamba Mong da Tawrabasu Lairaba Singi Saktung Matpagi Thabakti Tawbiganu Haike. Manipur Sarkar package scheme sing se Raja Sarkar phangna na kadani honabiu Raja Sarkar sinobiu Raja ke copy
Believers Eastern Church Imphal Diocese Langol Laimanai Manipur Amadi Seminary Imphal and Women Fellowship Anina Pulaga Global Hand Washing Day Program Langol Laimanai da Pangthokre Thoramaduda BEC Seminary Student Women Leader Kyasu Saruk Yake Thoramaduda Jenims ki Staff Nurse Chinkimna Aikoina Chaba Thakpa Hodringai da Matau Karamna Khut Hamgani Haibagi demonstration Miyam da Take Thoramadugi Matangda TS Momon Bab Maitaina Haikibada Malengi oiba hand washing it Thoram Believers Eastern Church Imphal na Manipur da Lairiba Local Believers Church East Church Sing Amasung Masigi Makha da Lairiba Bridge of Hope Project Center Tara Manga da Pangthokani Haiba Wafam Kaya Su Thambaga Luinana Khut Sengna Hamduna Laina Tinada gi Ngakthoknabagi Pandam da Pangthokpani Haike Masi pangthokjabagi maruoiba pandam asidi khutsa asi sengna hamle hairaga laina kayamuktagi ngakthokpa yabagi kanaba ase masigi maru oibasi aikogi samaj asida paksanna khangananabagi damakta aikogi church asina asigumba program asida saruk yajabani masigi saruk ama oina aikogi center church asimak asidasu masigi program ase aikoina sinjabani PICD Tamenglong Nasu Hand Washing Day Thoram Tamenglong da Labor Office da Pangthoke Thoramaduda SDO Tamenglong Kacham Thai Phaiga Gangmei CMO Dr. Chambo Golmei District Hospital Rigailomgi Medical Officer Singh Asha Village Health Committee ki member Singh Mairina Chingba Singna Saruk Yake Matau Karamna Khut Sa Ningthina Hamgadagi Haibagi Matangda Miyamda Utke Ayushman Bharat ki Makhada Chandal District ki Manung Channa Khudai Khunau Khulda Health and Wellness Center Ama Technopol Kendra ge MLA Korung Thangna Hangdu Kre District Health Society Chandal na Sinduna Pangthokiba Thoram Aduda DC Chandal Dr. A Chinglen Khomba Maitei CMO Dr. Serkhani Sarvam ADC Chandal gi member TS Hobson Chothe Susaruk Yake MLA Korung Thangna Naraga Layeng Babudi Nadringaidana Section Bana Phabanina Apaba Chinjak Saduna Haksang Sajel Tawduna Nadana Bahona se Chandal District ki Manung Channa Purum Tampakta Su Health and Wellness Center Ama Hangdokle Haike Matang Kuina Mapung Phaba Masagi Oiba Medical Institute Ama Leitabana Awaba Kaya Mayok Naramba Mizoram Ngasidi Sahi Sigi August ki Ahan Bachayol Dagi Mizoram Institute of Medical Education and Research Mapung Phaba Medical Institute Ama Oina Mai Pakna Mangrom da Changshin Bahokre Medical Institute Asigi Director Oina Thaupuriba Aduga Manipurgi RIMS ta Matam Sangna Medical Director Oiramba Dr. L. Pimatena Institute Asina Hana State Referral Hospital Ama Oina Lerambadagi Medical Institute ki Thakta Lakna Bahona Rakiba Amade Hauzik Medical Institute Asina Kari Karamna Kayam Yamna Mangrom da Sangshilabage Haibagi Matangda ISTV News ka Akhanana Unarubagi Paudam Ama India Northeast State Target ki manungda Medical College leitana lakpasi Nagaland amadi Mizoram khatani adu bahandak 2018 gi August 7 da Mizoram gi masagi oiba Medical College ama linkhat khre amadi 8 August tagi yamna mapung phaba mawongda classes sathaba hokre laknangi ba wafamdi nauna linkhat khiba hospital asida India gi hanadagi leiraknaba hospital singa sangdamnaba the no paroi the mawongda even makoida give away hena no linked pa hospital asida infrastructure medical equipments aduki matik wanga laikre government everything darkar level loina makse koi medical college inamakta sacrifice ore 20 bedded ICU so inaugurate tokre blood bank so with very good infrastructure with blood component separator and standard blood bank the darkar level sing loinamak jauna inaugurate tokre because blood bank so phajana function to hore oxygen generator inaugurate tokre hospital college maktuda oxygen sagani hospital bed khuri makta oxygen connection legani oxygen sukwat valaroi every patient any patient ICU khaktu sunatamna general ward su oxygen loinamak darkar le mutungda phangkhre Guwahati Silchar tagi oxygen loba darkar leitre hojikti hospital waste management gidamakta incinerator anoba jam chawba ama inaugurate tokre anoba hospital anoba medical college oirasu senior medical college prestigious medical college da leiba maru oiba azambadi ekoi hojik loinamak leikhrabanina ekoi gi medical college se
future jam bright way, public support phange, government support phange. Mizoram Institute of Medical Education and Research na tha ani ahum asida asuk yamna progress leiraga promising oina thabak sanction bangamlaga ngasi ekoi gi Manipur da leiriba medical colleges amadi institute na asuk yamna sotharaga leiriba si karigino Mizoram dadi mi loinak si polite way, cooperative way, positive way, party politics, personal interest ki mathakta college interest kambanina aina zadaba aina nungai taba leirasu college ki damakta khanaba oiradi we sacrifice ourselves public majam politician majam sina moi ki political interest to ka oraga college interest damakta cooperation jam phajana pibagi thabak tabu se jam nungai Ekoi state hauzik medical sciences amadi anna layeng ilamda sothaduna leiriba sil leiriba ekoi gi laingak amadi section khudima ki praja singna kok chungsan aduna amatta oina phibam asi phagatnabagi hotnaba matamadu oidribra camera woman asangbam bebitaga loina na paudam jaribarina nomaithem ISTV news Langol Margaon Gioda October manga dagi nipan phawba pangthokiba All India Multilingual Drama Dance and Music Competition Festival Mohon's Carnival da Imoinu Cultural Organization Chingamakagi Nupi Drama Party na Sanaba Henju Nahana overall fast tarak pagal loinana dance drama da su aniswat tarak le Festival asida saruk yaruba sing Chingamaka Model Club amadi Nupi Lup Kayana harau tayamna okre Sagnai raba saisakpa SS Nabasandra Sarmabu Art and Culture gi Coordinator Hablakpada Manipuri Cultural Society Assamna Nungai Bufungdukle. Nababhol Kelona Culture Gilamda Pan Manipuri Singa Apabamari Ama Hanadagi Hena Thamlabane. Makpu Coordinator Happy Rapagi Damak Art and Culture Minister Jayanta Kumarbu Assam Manipuri Mahasabha Manipuri Women's Association Assam Hozaina Tawimal Khangba Utle. Hauzigateno Brand Logeri. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengakta hakjang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu Imphal East ki Kongpan Chanam Lekai da leiba NT Enterprises hana MLA oiramba TH Nande ki sorgi yumda hekta lakpiraga GKE rickshaw book tawbiba yaragani loinana pollution thondaba haugi darka leitraba so askidamak bank loan oina su phungbigani hana lakpada hena khudong chabi pijari akopa marol 8974002140 da phungbigani With the world-class infrastructure with multi-purpose outdoor hall, kid-play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Maitram. Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu September thagi GSTR 3B return file tawbagi aroiba numiti lakliba October thagi tang kundani sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Kanganjariba Department of Taxes Government of This Durga Puja, celebrations and happiness will never end with amazing offers from Samsung. Buy a Samsung Galaxy smartphone and get a chance to win a Jeep Compass, Hyundai Eon car, Honda Dream Neo bike and lot more. Hurry, visit your nearest Samsung store today. TNC apply. Manipur da amata ngairaba organic outlet ta phangba organic ki pothoksing sizinasi Lengsin Viraksi Bless Manipur 2018 Laglebo October ki tang 13 19
नुमिदांग वायरम पुंग मरी मकाई इबो याय सुमांग लीला संगलेन कोनुंग लंपाक इम्फाल मणिपुर मियाम गिदमक अमसुंग अना आयक सिंग गिदमक इसोगी मनायना प्रार्थना तौजगनी थाजबियु अंगक पथोकदौरी ब्रेक मतुंग ना मैम ताराम नोकचरे मखा ताबा पाउदा सेंगलबा येलहो खुबम ओइरिबा कंगलादा रास लीला सानाफम सेमगलकपा सोशलिस्ट स्टूडेंट्स यूनियन ऑफ मणिपुर ना यानिंगदबा फुंगदोक्ले थवोंग असि मणिपुर मियामगी अनिंगबा अपामबगी मायोक्तने असिकुंबा थवोंग असिना इहौ लाकनबा लेंगाकना सिनबगा मानगनी हारि मणिपुर दा मरु ओइना मैतै मसेलदा नुंसिनदबा याबा फिबम सिंग अमत्ता सेमगतपा पामदे अथुबा मतमदा रास लीला सानाफम सेमगतलिबा असि लेपट्रबदी मखल मखा कयागी खोंजंग संगसिनगनी हारि पुवारीगी मांगख्रबा लिक्लम कया सेमजन साजिंदुना कंगलाबु असेंगबा खुबम अमा ओहेनबगी महुत्ता हेना सममनबा पोकपा याबा मवोंगदा टूरिज्म अमदी हिस्ट्रीगा मरि लेनबा मफम अमदा लेंगांगना चथरिबा थौसिल मणिपुर मियाम पुन्ना थेंगनमिनबा चंगी हाइना अकोमलुप कंगलै पाकना फोंदुक्ले कंगलागी खुबमदा रास लीलागी संगलेन अमा साजिनबा असिना पुवारीदा लेरमदबा कया सही सामा मतुंगदा लेरकपा याबा अमदी हिस्ट्री अमदी टूरिज्म की ओइबा पेपर राइटिंग कयादा कंगला मनुंगदा रास लीला की ओइबा संगलेन असिना कंगलागी सेंगलबा मैतै मितैगी खुबम असिदा हेना चममनबा थोकनगनी हाइरि 33 kV line isolator amasung transformer number 1 gi isolator semjin sajingadaba maramna 33/11 kV sangai pat substation hayeng ayuk pung 9 dagi nungthil pung 3 makai fawba mai mutkani hairi masina maram oiraga sangai pat substation amasung 33 kV jenims feeder mai phangloi hairi World Cane Day thoram Churachandpur da pangthokre mol som initiative na Tunu School of Nursing kusan naduna pangthokiba thoram aduda physically challenge oiraba angang singna saisu suduna khongsat amasu chatke Manipur University ki oza amabu hospital da ayengnaba puthorakpada makut pulaga puthorai haiba thawong Committee on Human Rights kohar Manipur amasung All Manipur College Teachers Association akana yaningdaba phungdokre India Constitution gi Human Rights Article 14, 19 amasung 21 loinana Malem gi leidiba humanitarian law bu singnabane thawong asi thawoina lautunaba amagi makhada oza singbu ikaiba pibo oina chatharakpa thawongne Supreme Court nasu tongan ba judgment singda handcuff tawba police singi mathakta legal amadi disciplinary action lawhatkadabani haiba judgment pass tawkhre government na athuba matamda phajin kiba oza sing amadi mairoi sing condition amata yaudana thadokadabani hairi Leibag asida chathakiba portion ma avian campaign da mathau ningthina pangthokibagi damak Tamenglong Ward number 1 dagi asa oibi kangan Galiu da Ministry of Women and Children Development na manapiduna ikai khumnakre Thasigi tarada New Delhi da pangthokpa thoram amada mana asi ministry na sinake Ekoigi ISTV gi paumiga wari sanabada kangan Galiu na Maki punsida asigumba lemjaningai oiraba mana asi phangani haiba khanbalai khide masigi credit khudingmak CMO Tamenglong Dr. Chambo Medical Superintendent Dr. G Kamai da piningi maramde makhoi gi lamjing makhada thabak sing pangthokpani haike Narcotics and Affairs of Border Police Station gi kangbu amana thasigi tarani thoida drug lalonba mioi mari heroin number 4 amasung kaniga konana fare hade Police Department ki PRO gi cherol amana phagalaba miusing adudi MD Amu chai humpuma thoi lilong khunau Amida Begum chai nifu lilong turel hanbi MD Farid Khan chai kunmari lilong khunau amasung Tombi Bibi chai humpune Amudagi heroin number 4 gram humdramatai fangke amuna phungdorakpadagi ma ki mayumdagi kani kilo 12 gram mapan phagatpa ngamke Joint Tidim Roadbus Owners Association Manipur gi Moirang Lamkhai da Labor Office da General Body mifam pangthoktuna warep kaya lokre warep singi manungda hauzik gari gi part sing tangkhalakpa thau gi mamal hengalakpa kaya asina bus bara hengatnaba Transport Department ta haijaba Transport Department ki order thoktuna Maharani thong mathakta atei gari sing khamandraga MSRTC gi bus khamaliba asi khudakta lokthoknaba takshinba amade Taliba dabi asi thabakta onthoktrabadi association na khongjang sangshinba haina warep lokre Hojik sanabagi pau lobirase
ngasi sanabagi pauda Indonesia da ngasi dagi hauriba Junior Indonesia Badminton League International da India ki chai taramapal makhagi boys singles ki junior team da Manipur gi Maisnam Mera basu saruk yare tournament asida India gi oina nupi macha taret nupa macha nipana saruk yare Manipur da Bodybuilding Association gi sayet naduna ani thoktuna leramba adu Chief Minister N Birena Luchingba lengak asigi wakalol ani thokpa phatti haiba asigi makha tarakpa oina akanba instruction piduna yamna historic oiba khongthang ama oina All Manipur Bodybuilding and Fitness Association amadi All Manipur Gymnasium Welfare Association ani amata oina punsinakre mamang thagi tang kunipanda registrar oiba Armstrong Pamena lamfelda leba registrar gi office da pangthokiba mifam amana Association ani adu amata oina punsilaba matungda All Manipur Bodybuilders Association haiba anoba association ama sembada yanakre Association ani asibu punsinaba honabada achobo thaudang laukiba pumnamakbu All Manipur Bodybuilders Association athagat pafungdorakle Patna da satakiba Yonex Sunrise All India National Badminton Ranking gi chai tarataret makhagi doubles da Andrew Paugillen Lord Jem amasung Sayanit Josigi Jurana bronze medal fangde makoi ani Uttarakhand gi mahut sinduna sanabani quarter final da makoi ani na Karnataka gi Naren amasung Bises Sarmabu set ani snoda thoikibani adubu semi final da Tamil Nadu gi Marugappa amasung Sarias Privigi makutta maitikibani Andrew Sai Pulela Gopichan National Badminton Academy gi trainee ni handak pangthokiba chai 15 makhagi All India Sub Junior National Ranking da su bronze medal fangke Mark Hausi Kanan Devi Memorial School Pangai da class 10 tamle. Makata sanabagi pau ben thousand dagi amuk fangbigani. World Guinness Book of Records sanaba Yambem Gobinna knuckle push up elbow strike amadi jumping jack ta World Guinness Book of Records sanaba mamang da leramba record sing thugainaba attempt tawkhre. Kickboxing Association of Manipur amadi Youth Council Manipur ani na sinduna Khumalapak Indoor Stadium da Yambem Gobinna minute ahungi elbow strike ta satret kuntra attempt tawduna hana Pakistani amana thamkhiba masing samri merfutra dagi sanini phu hena phagan attempt tawkhi second kuntra gi jumping jack ta UK masa amana yankhai humdoi songduna thamkhiba record tagi Yambem Gobinna yankhai nipan songduna hanagi record gi masing manga hengkana songbangam amadi knuckle push up minute amada samaga taramapan induna Guinness Book of World Record attempt tonaba sem sakre boxing masana ama oina horkiba Yambem Gobinna kari karamba wakhalondagi World Guinness Record thamnaba honakibagi haibagi matangda mahangna phongdokibada attempt tawgen khalapu mikupse seng hajabda aina sanawa ngamaktaba adurigi sanawa chaning chatba ngamaktaba aduridi imai pa yungi family laiba problem laiba adudagi mamang dagi ju khandi khale aduga direct on the khandaba hek sana matung dagi aina khale record se quite two da makhan khara da de record thamgin khanjagi sena adugi matung ina practice tawjarakpani practice tawje seng hajaragadi sanarenge manung 2001 side di tawrebako aduragi tawpaje pura sanabo ina sum tawraga sum practice di tam taw aduga sanabo hek loiba tawko 2005 6 7 side gi 5 side ge dum practice kan dum hona jar performance aina khan bajabadadi yareng khalle aduga agi moi expert mayam agi samna Guinness World Record ki center ki moi expert mayam gi wakalon dadi kari leibno si yabra yadabra hado moina mu result thajar kine moi aina hamna kickback de use tawjabani rules tabudi kickback ju yawe ado kickback se use taw matam je forearm yawe na hairapa forearm jina pale forearm jina pale gadi nangi je seng haragadi nangi je lowdremba ko adu nang yaragadi adurgi mamangi course ju lawri ju khara expert oiba watle adu nangi proof certificate tharakpo ju watle expert witnessing ge adu nang yaraga result jam application nauna tharaga attempt tawro na tawgimni aduga ngasi 3 minutes ki je aina han mamangda ani thajang gibne application je soidana aduda anima accept tawpa adu adugi khudong chab lobjara ngasi tawsab ngamjabni natragadi aina application thabda mamang thagibto thanim lerga application lakhadni asengbai
थासिगी तांग तराहुमदोइदा अंबेडकर भवन बसंत नगर बेंगलुरुदा इंटरनेशनल नेशनल बॉडी बिल्डिंग एसोसिएशन इंडिया ने सिंधुना पांगथोखिबा INBA इंडिया नेशनल चैंपियनशिप ता मणिपुरदगी बॉडी बिल्डर सानरी तरे सरुक याखिबदा सही कुंथ्रा मंगादगी निफु फावबगी बॉडी बिल्डिंग जूनियर मास्टर दा TH देवजितना गोल्ड Y टोमना ब्रॉन्ज M मनोरंजन ना मंगासु पोजिशन ताखी N रोशन ना मेंस ओपन सेनियर मेडन ग्रुप की सेनियर बॉडी बिल्डिंग मीडियम ग्रुप दा सिल्वर अमदी मेंस क्लासिक फिजिक्स सेनियर दा ब्रॉन्ज मेडल फंकी KSH अरुणजिना मेन फिजिक्स सेनियर टोल ग्रुप दा गोल्ड बॉडी बिल्डिंग सेनियर टोल ग्रुप तना सिल्वर मेडल लौखरे रॉबर्ट कसुंग सिमरेना बिस बॉडी दा गोल्ड अमदी स्पोर्ट्स मॉडल दा ब्रॉन्ज मेडल लौखी CH गोंजालिस ना बॉडी बिल्डिंग की जूनियर टोल दा सिल्वर मेडल लौखी चैंपियनशिप असिदा सरुक याखिबा INBA इंडिया की डॉक्टर NG शांति कुमार INBA एशिया की प्रेसिडेंट राजकुमार राकेश नॉर्थ ईस्टर्न जोनल की सेक्रेटरी INBA इंडिया अमदी इंटरनेशनल सानरोई सोदरम राइदा आनंद मेमोरियल जिम सगोलबल नेप्रा मेंजोरना असंब खोदोर पोस्टिंग पिदुना तरामना ओखरे तरी सुबह एल कुबेर कांग टूर्नामेंट की ngasi sankiba match ta wangoi kendra kangkut team A na hangang kendra kangkut pumai tiba pikre manipur kang association gi miyang makha da longjam joy kumar na sponsor toraga wangoi longjam ne kai community hall da wangoi kendra kangkut sinduna tha asigi tang tarete gi kangkut taramangan group ani thongna khaidutuna chathariba tournament asigi ngasi sanakiba match ta wangoi kendra kangkut team A na hangang kendra kangkut pupanjal taramangan nipal da maitiba pikhibani hayeng kangcheng asida wangoi केंद्र कांकुट टीम बी अमदी वबगाई केंद्र कांकुट का सानगनी अर्जेंटीना ना युम्बु वैदुना पांगथोखिबा सही 19 मखागी अहुम सुबा यूथ ओलंपिक गेम्स ता इंडिया की नुपा अमदी नुपी की हॉकी टीम ना सिल्वर मेडल लौखरे इंडिया की नुपा की टीम दा मणिपुर की वायरंगथेम रवि चंद्र अमदी नुपी की टीम दा खरिबम बिसुसु सरुक यारी थासी की तांग तरा मंगादगी तरानिपाल फाउबा चाइनीज ताइपे सिटी दा पांगथोकदोरिबा वर्ल्ड ताइकुंडो पुमसी चैंपियनशिप ता इंडिया टीम दा सरुक यारगुदबा वर्ल्ड ताइकुंडो पुमसी चैंपियनशिप ता सही कुंथ्रा मखा की कैटेगरी दा इंडिया टीम दा सरुक यानबा क्रिएटिव ताइकुंडो इंस्टीट्यूट सगोलबल की सानरुई ओइना हौखिबा सगारोड ख्वाइरपम लेकाई दा लेबा सोयम सौबा मदी सोयम ओंबी प्रेमिला की मचानुपा हौजिक इंडियन एयर फोर्स की सर्विसेस थबक तोरिबा सोयम सिंगलेम बखलक इंस्टीट्यूट असिना हराव नुंगाइबा फोंदोकलदुना चैंपियनशिप असिदा मेडल लौरपा ओइरसनु हाइना याइफा मंगोन पिखरे थागचरे मखाता नांगासी नोमगी ओइबा यंगसागी पाव फंगबिगनी इन्वायरमेंट डायरेक्टरेट की फंकी बांगासी की ओइखिबा इंगसा हामदी नुजु की पावदा ख्वाइदगी साखिबा सेल्सियस डिग्री 39.8 इंबा सेल्सियस डिग्री 38.1 नुसित यावैसिंग मनली चांग मैक्सिमम दा चादा 39.0 निपाल मिनिमम दा चादा 9.9 ओइखि ngasi nong sukhibagi sang 0.38 मिलीमीटर ni हौजे अरोइबदा मरोइबा पाव अमुखना इंडिया के अहम सुबह ख्वाइदगी फबा चीफ मिनिस्टर तारखरबा नोंथोम बिरेन गवर्नर तराम ओखरे तोंगान लालुलुप सिंगना चथकिबा सदाउना महौसागी पुंसीदा चाउना अकाइबा पिखरे अमदी एकलाबिया मॉडल रेसिडेंशियल स्कूल की था तरेट की सनफम स्टेट गवर्नमेंट थादोक्तना थंबदगी मैरोई सिंदा चाउना काइबा पिरे ngasi go ide dia asem le pizza paw matang solution jare mieng tabiri basing mo mukhanna khurumjare